Ccpur district ki tongan tongan ba khul singda logi wang da leiramba Myanmar masa marfu Ccpur district police na fagat kre Myanmar masa marfu asigi manungda sahi taramari sudiba angang kun yauri impact news na phanga pauda Ccpur district police na district asigi new lamka kanan bheng na singwa pham kharada lona yadaba mongda sanglakpa Myanmar masa sing leire habi pau phangbataki ngasi yu pung 7 tagi pung 8 phau bati bum ki tabuk sathake ti bahum batu da district asigi wal bheng village ngathal village Konpui village Kenjang diki Myanmar masa marfu pagat pengangke fagalaba singa siki manungda angang kun nupa kun mangam sung nupi kun tra manga yauri makoi singa se masa masabu saktak sabang ngamba siasang amati yarong kiri hairi fagalaba singa se Ccpur police station da product verification toba matamda makoi singi maming matha laifam sing na singba khang bangam khibani makoi si Myanmar gi Monia village Devian village Kale village Tahan village Tamu amsung gamlat diki ngak tani haiba kham ngam le hari pagalba Myanmar singa se manungda angang kun asina juvenile justice board ki mamang da putoktuna observation home da thamna ba thorang paikat pahukre nupa nupi ahal sing asina si jiang ki mamang da putoktuna police ki maike digi nimitare ni police remand pibi na batak sin kre hari